Russian Warplane na US ki drone ama Kapthakhre yamna mayek sengna international law thugaibo oina Black Sea mathakta Russia ki fighter jet ama na United States ke surveillance drone ama ge propeller thugaikre maduna maram oiduna drone adu tangai fadana lauthaki aina US ki paw ki source ama na haide Russia gi oina de MQ-9 Reaper drone adu makhoi ge Warplane thugai ki banate haina phongdok le Crimea Russia na khudum chanba Ukraine ge autonomous lamdam ge manakta Russia na fighter jet paikhatanduna drone adu thanna bohana vada drone adu mamai khangthek thek pada ising the crash tawkhibani haina Russia na haikhe Black Sea gi mathakta thokiba thogdok asina hana dagi tension yamna wangna leiriba Russia amasung United States ke marakta hena yengthina ba phibam ama lakadra haina mi paire thogdok asi Cold War gi matungda Russia gi aircraft amana US ki aircraft ama thugaibagi ahanba thogdok oire White House ki National Security Spokesman John Kirby na phongdokiba matungin na drone thugaibagi matangda National Security Advisor Jack Sullivan na President Joe Biden da paudam khre haire yamna khudong thiningai oiba amasung professional oidaba mawongda plane thatpagi thogdok asiga mari leinana US State Department ki official singna makhoiga phammana ba Russia ki official singa hakthengna wari sanaragani haina Kirby na haikhe Russia na tawribase yamna mayek sengna mathong huktaba mawongda international law thugaibane Russian ambassador kokthokuna protest tawkhre amasung Russia da leiriba US ki ambassador Lini Crescenso Russian sarkar gi maphamda chap manana wakat khre haina State Department ki spokesman Ned Price na phongdokhe US European Command na phongdokiba matungin na drone adu international airspace da paidringai da Russia ki Sukhoi 27 warplane ani na thatkhibane Russia ki warplane amana kapsilaktuna drone adu ge propeller thugai khe maduna maram oiduna US forces na drone adu tangai fadana international ising sarukta tahan khi haire mamangda Sukhoi 27 warplane ani duna MQ-9 drone adu gi mathakta thau haithaki amasung kayara khanna drone adu gi mamangda pai khe madu yamna mathong huktaba environment ta sokpa amasung professional oiba matauni haina US European Command na Germany ge Stuttgart ge thadokhiba warol amada haikhe US Air Force ki general amana phongdokhiba matungin na Russian jet na attack tawrakbadage MQ-9 Reaper drone adu panduna crash tawkhi amasung samudrada luptuna pura mangkhre haire meter kunge masa fanba MQ-9 Reaper drone ase khulai puba yaba aircraft ne adubu Black Sea gi mathakta thokiba thokdok aduda drone adu khulai pukhibra natraga pudabra haibadu official singna phongdoktre US drone crash tawkiba matung yengthibagi wakhal senba flight sing lepnaba Russia na United States ta khangan khre America gi pilot yaudaba drone UAV ama Russia gi fighter jet singna marak thatkiba matung United States ta Russia gi ambassador aduna mahaki laibaki ngamkhai manakta yengthibagi wakhal senba flight sing lepnaba ngasi Washington da khangan khre United States na media da makhata na wakhal na sajen basing ngangbadagi tokani amasung Russia gi ngamkhai manakta flight sing paisin balep kani haina aikhoina khali haina telegram da ambassador Anatoly Antonov na ikhe China Russia amasung Iran na Gulf ta joint naval drill pangthokle United States ka yamna yangthina walaibak ahum oiriba Russia China amasung Iran na Gulf of Oman da ngasidagi atopa laibak kharasu yauraga joint naval drill pangthokpa hokre haire China ki defense ministry na pirakpa pauda security bond 2023 exercise asida atopa laibak kharasu yauri haibadu maming di phongdokhi de lakliba nongmaijing numit fauba chathagadoriba exercise asina saruk yariba navy singi marakta hena ningthina mateng pinaba thaba purakpa masung tangdu laitaba purakpada mateng oigani haina ministry gi warol adu da haikhe US ki National Security Council gi spokesperson John Kirby na joint exercise tawriba sida US na karimata nungnangba pokte haina phongdokhe US amasung atopa laibak sing hawkiba matam kaya sida punna training tawduna lakhe Russia amasung China na punna training tawba se ahanba thogdok na te haina Kirby na haikhe tawriba si aikhoina yangchengane aikhoigi national security interest da natraga lamdam maduda leriba aikhoigi ally amade partner singda threat oirakpara haibadude soidana yangchengani haina Kirby na haikhe authoritarian leader singna panba Russia China amasung Iran ase democracy ngak seliba United States ka kanna ungkhanariba laibak singne Ukraine da lan thokpa Taiwan gi wathok Middle East ki wathok kaya gi marakta laibak ahum sina punsilaktuna training tawba se khara makai di pungning singsille joint drill asida China gi oina guided missile destroyer naning saruk yahalle masigi drill ase maruoina samudrada thiba humbagi thabak chathaba amasung
अतै नन कॉम्बैट मिशन सिंगदा पुंगनिंग चंगलगा चथगदबनी हाइरे